मुझे क्या ऑक्सीजन क्या हो गया मई दुमान दबा Hwjik Leikeida mafam ase Bisnupur district ki manung chana laiba Nambol Sabal Leikeida community hall mapa adu dai tare basi se numidang wairam hariba mapa ajida khogi 33 Assam Rifles ki kangu lakpa matam da khangdaba sina ambu sathabadagi khoi hariba personnel ani Leikeida bolona namari rom sokadagi hwjik hariba mafam sport mafam asida hwjik makatana security central namari state force in chachilalaga kana yang simbagi thaba du chathari du forensic science ki jimla aga sijambaju haure aduga hariba koigi sport singa sidaida yam kanna koigi yang simbagi thabak chathabadan tana thokriba thudo ski matokramna thokibano haibadu hoji khongul libadi hauri hoji se asokpa singa do rims hospital da ukhatba hokre aduga hariba chinganingai oiba mafam singdai tare hujikse search operation tathaba adu haure tia haidi makada na khongul libai tare chenari ba singa du phana gi dong ta thabak lokhapa haure adu hariba sport mafam asila hujikse high level gi official sing la aga yingchimagi thabak chathabadan tana idea amadi ton ton central forces sing joshilakuna kupna mikupna hom singna leibagi tangkak adoni adana makata na kari update leibagi hagi miku khragi matungda ong bijar ke huji fogi onadi lambi chathuk chasin toba matamda habet traffic jam thokpa adumba khudong chadab khabudi mayong nari du makata na kari leibagi habdudi yengminarase huji fogi ona podom jari ba naurem tanoranjan chel news newak Nambol Sabal Leikeida Bisnupur district